Hello mayam, ai hajik amite khulakki thabal chatke aina loisalli ado horen loisal loiraga mayamda amuk ulage ado thaban horen mayam engminasi aisu thaban jongjaba jaujage ado mayam punamangna phajaradi. Hello mayam, haji akoi loisanba loire aduna mite khulak jauraga thaban jongbi amuk enghalage ado aigi ngasigi sakse khara phajabara natraga thibara thidi habirakanko mayam phare dudi ajauraga enghalage akoi haji glamula bari makagi bridge kuni jauraga pon daurake akoi mayam chalini selfie lo. Hello mayam, good morning. Ado ngarang ai video se lo sanjaba ngam hodare adu wasu ware ngarang halakpada ado ngasi oina haijare ngasi oina video se lo sanjare ado mayam na pambira di subscribe to biramu koiram jari.